अहानबदा मरुओइबा पाव होम मिनिस्टर गोविंदास कोंथौजमना लुचिंबा एमएलए की कांगबु अमना कामजोंग डिस्ट्रिक्ट की नामली 𝐭𝐸 अमदी वांगली की फिल्म यंगसिंखी अमदी साथिख्रब क्राइम अमबु नमसिनुना थंबा हुनदे अथुब मतमदा ट्रोंगलावी केस मियामदा मयेक सेंगना खंगनद्रबदी लोगी मतेंग लौरगा कॉम्पिटेंट कोर्ट अमदा चटलगनी हाइना सोशियो पॉलिटिकल कमेंटेटर 𝐭𝐸𝐯𝐞𝐰𝐬 फोंदोरकी खुरुमजरी नॉर्थ ईस्ट विंडो टीवी ना संदोक्चरीबा निमिदांगी पाव मियेंग ताबिरीबा पुमनमपु अहान मक्कदा ओंगशम निरना तराम नोक्चरी हौजिक मियामदा पाव मचक खाइना पीजरी होम मिनिस्टर गोविंदास कोंथौजमना लुचिंगबा एमएलए की कांगबु अमना कामजोंग डिस्ट्रिक्ट के नामली 𝐭𝐸 अमदी वांगली की फिल्म यंगसिंखरे यंगसिंग खोंगचत अदुदा एमएलए टीएच बिश्वजीत एमएलए अब्दुल नासिर एमएलए काशिम वाशुम एमएलए थांगजम अरुण कुमार एमएलए राम मुइवासु सरुकियाखे यंगसिंग खोंगचत अदुदा अवाब तारब खुंजा सिंगा हकथेंगना उनदुना वारी सानकी अमदी खुन सिंगी फिल्मसु यंगसिंखी होम मिनिस्टर ना खोंगचत अदुगा मरी लेनना खुंजा सिंगी मफमदा फोंदोखिबदा चीफ मिनिस्टर ना हौखिबा निमित्ता होम मिनिस्टर दा खुदक्ता यंगसिनबा चटनबगिदमक्ता खंगलखी अदुबु मतम चटपा याद येंगदुना ngasi खुनगी फिल्म सिंग यंगसिनबा लाकपनी अथुबदा लेंगाकना थोकलिबा थौदोक सिंगी वारोशिम पुरक्तुना अमदी खुंजा सिंगी याइफनबा अमदी सिक्योरिटी मैनेजमेंट की फिल्म फकत हन्नबगिदमक्ता लेंगाकना लोकटफम थोकपा थौरांग सिंग लोकटली मियामसु तंपाक अमदी चिंगी मफम अनिमक्ता अवाबा नंगबना हैना सिंगना चटमिनसी अमदी लेंगाकना लोखलकपा थबक थौरम सिंगदा थाजबिदुना इरांग असि लोइसिननबा होनबदा मियामसु मतेंग पांगबियु हाइबा वाफम थमखी से यौनब कोई चटप यागद्रा पाव लौरगा खुद हेक चंगुबदा कोई योगद्रा गमोद्रा पाव लौरगा कोई चसे मॉर्निंग पुंग 8 इम्फाल लाइबसे इम्फाल मंगाई वेली मंगाई अवाना मैम नंब फॉर्मर मिनिस्टर अवाना मैम नंब चिंग अवाना मैम नंब चेक्सिना सिंगना हैना अखोई चटप मथौ ताई अदुबु ngасai हाइबीबा मयाम के पामदो अखोई खंगजरे अखोई आसाम राइफल लौथोकपगी डिमांड साथिख्रब क्राइम अमु नमसिनुना थंबा होनदे अथुबा मतमदा ट्रोंगलावी केस मियामदा मयेक सेंगना खंगनद्रबदी लोगी मतेंग लौरगा कॉम्पिटेंट कोर्ट अमदा चटलगनी हाइना सोशियो पॉलिटिकल कमेंटेटर 𝐭𝐸𝐯𝐬 फोंदोरकली वाफम से लमफेलदा लेबा महाकी शंगाइदा पांगथोकिबा पावगी मिफम अमदा फोंदोकिबनी महागना मखा तारदुना हाइकिबदा एप्रिल तांग 3 की लोनबा अहिंगदा ट्रोंगलावीदा थोकिबा थौदोक अदुगी मतंगदा थिजननबा एनआईए ना केस असि पाइखलकपा नुमित 19 शुरे मखोइना थिजनबगी प्रोग्रेस खरा मणिपुर मियामदा अपडेट तौफम थोई साथिख्रब क्राइम अमबु कुइना नमसिनदुना थंबा होनदे हाइकी अमरी केस असि थिजनबा मतमदा कंखनिंगबा मी एक्यूज ओइना यावरब्रा हाइबगी चिंगनबा लई हाइरदुना अथुबा मतमदा पब्लिक ता खंगनबिबा याबा खंगनद्रबदी आइनगी मतेंग लौरगा कॉम्पिटेंट कोर्ट अमदा चटलगनी हाइकी नाकल अमरोमदा इरमदम असिदा हौजिक चथरिबा थौंग कयासिगी मतंगदा पल्लदुना महागना मखा ताना हाइ चिंदना मणिपुर कनगदबनी हाइना लाउरगसु तौथोरकपदना मणिपुरदगी मैतै मुत्खिनबगी खोंथांग ngapta तौवी लेबाकी दमक्ता कथोकलबा अथौबा हाइबसे ममा लेबाकी दमक्ता नोगना फासी सगाई काबा ngami हाइनरिबनी नोंशाना कनानो लमहुइना कनानो सन निंगहनबदा कनानो खंदोक्त्रबदी मैतै मुत्खिबा खंगौरोय हाइरदुना लेबाक निंगबा राजनीति वाला अमसुंग सीएसओ खरना सेंदा लंबी अमसुंग करबार अमा ओइना लेबाक निंगबसी टोकपिरो हाइबा वाफम थंखी अमदी बंद शटडाउन सिंथा लेपना थबक असिगी सेमिलोन के फिल्म सोक्चिलकपा अमदा मनिंग हनबा अचौबा लंबी अमसु ओइरी अमदी लेबाक लाइबक थीबदी मणिपुरदा सेंदा इरांग सागतनबा अरानबा नैरेटिव अमना मांग थादुना हेक्ता पुथोरई अखंग अहे इंटेलेक्चुअल सिंग चुमथोकलुबदा कनागुंबा खरना अदुमक साउबा मियाम अमा मयामदा मयुमदा थोमजिनबा लेखाई थुगाइबा तौदुना किहनबा अमसुंग अचुम्बा वाफम अदु नमदुना लाले हायहनबा कया अमा चथरी
Matau asumna maitai singna intellectual resourcing machin meli achuma puthokpinaba leitrabanina micham praja singda chamamnaba leiringai cherekta sendal khongjang chakthai Manipur kananabagidamagta asigumba thomjunba mi fuba kihanbagi culture asi hana mutatpa tangai fade haiba wafam thamki Leader natraga luching purel kaina haibase yam luba wahineba karigirida magi makhada leiba praja mayam natraga organize ni manung chaliba mayam do leader dugi gundo lorukadungneba mana yam thona phaba nongchaga muerga makhada leiba chingdu chu thona phani mana lamuigi nature chelaga na makhada leiba mi ju pangdaba loina onganeba se university kanoni soidaba kainoni problem mayam che si manung ka marum lei achauba problem amdi kamai tawgeda akhoi manipur sida saning hanbagi lamchat chatpa nupa amana matam khara leader oirudeba aduna kamai tawgeda mayamna akhoigi tugujana khandok khak oina lairamba society sida saning hanbagi lamchat chatpa mayam chengum chhobudna chhogal aga mayai tangban chelaga machi machida moje leader sariyo moi myam jina damai toruna kamai tore ki bedani khangdabne praja singje saning hanbagi nature se loina lore saning hanbagi kino huran bede commission chaba sanmangre na kapide commission chaba double cropping dowa yam phataba crime amneba san huran bede hen tonba crime ni mase April gi tang taruka Tayet kagi ahinda trong lawida thokiba yamna tamthiraba thogloka se ena chap chaba khudam sangdam puthorok tringida aikoina masigi case sima khaktangdi ai atigi haijide ko sima khaktangdi maitai amadi kuki langi manung chalangi gumche masida maitai amadi kuki langi manung changragadi masi case mayamga manadab ama yawri ada asengwa mihatpa singado madu lot krakani yam tamthiba crime ni case phajana chathabiradi madu chenaba mi singje death sentence phasibo phangba yabane kari marang ni damta subnagi rajniti khudong chaba khara lawna baidamta yumda rpg kapsalaga pikraba ngani hatpa mama sokpa mase kota phajana case pukhalakpa taragadi akhogi death sentence phangdani ga leiteba aduna Masi thaidok na bo honrapa society da aranba narrative ma sandor pa che masi akhoi gyan tana consciously akhoi section nam changi aduga April ki tang tarada NIN su Shanghai Express da akhoi phongdo khibal lai deba moina haidi se mamangi wafam do kalaga headline yawri se anakpa mafam dagi mi nek laga Sathan bra chingnai na khabar da yarobni si on record le ramneba adugi mathangda akhoigi CM Sri Kem Chana Lilong Haurebi gi function amada akhoigi mana phongdo khreba sigi matangda mana hagi bisi kari hagi da madi politically CM ori se kalakpadagi chingnadana si thuaina ba tawani kaina dom da pihi masu haiba crime si Kuki Maitai conflict ki manung chali haidego ahamra sarkar na haigena try tarami irang nendhana baina khoi ukna ba kuki gi la lahu tu mi hum phare kain puthok tan tong mi yaw na pawi mangda aduga pawmi sin hang bukanda trong lobby gi case ta chena bra de khumung amde BJP gi spokesperson ani tholkidai we khumung amde moina haibisi angtung police ta hangu gi era hangi neba Thangai sena aina investigate tawjaba matam de moi do atopa case ta phabne drugs yam phai moi degi
Kangleipak miyamgi mamangda work for boat lana uhanaba hotnabada lepkadabani haina KMWO Manipur gi maikaidagi fongdorakli KMWO gi maikaidagi thadorokpa cherol amada hayingi damakta afaba mahiroi puthuksi haibagi pandamda ngasisu KMWO Manipur gi thomi singna work for gi scheme ama oina 30 traditional madrasa laibagi manungda ayamba loop asigi thomi singna yengshilubada laifam thokpa madrasa amagi guideline shudana leiramba madrasa kharat thengnare ngasi madrasa matlol ulum irong khuno madrasa ashraful ulum uchiwa wangban madrasa madinatun ulum 𝐶𝐤𝐲 amadi madrasa islamia sorana chingba yengsilubada madrasa gi oiba building leiramdri madrasa taraga mapan muk niyong kanglon chumna leiba thingnaraki masigi manungda mahiloshang mari amasu yaurongki Hariba school mari mak asi work for gi makhada leirabasu niyom chumna leiba thingnaraki hariba kuntra traditional asida ing kumjan lising aniga taraga mathoidagi general education manga subject hapchinki subject adudi English science mathematics social science amasung computer science ni masigi takpi tambinaba oja sing matik chana hana piramki adubu hojikti madrasa ma oibagi government na piba niyom sudabadagi madrasa kharadi lokthokre haiba si loop asina kupna thizin lubada khangbangamle building mahiroi infrastructure leitaba mafamda oja sing karamna kadaida thangani haibasi loop asina hangdaba ngamloi adubu madrasa chaurangna taraga manga henba mafamdagi work for boat ki maikaidagi topom tokpa thabak ningthijara tawduna ngasi fawba leiri work for gi maikaidagi su madrasa khara mutkhrabasu leirba miyoi kaya gi tungi asagi khalaga school hongdorakpa asisu work for gi fazaba wakhalona mani haina loop asina lawi Masida miyoi karana work for boat pulan uhanana ba hotna biganu loop asina madrasa chalairamba miyoi singda hangjaningba wahangdi computerized jaman bandi copy recognition fee 2024 amasung 25 2025 amasung 2026 latest UDIS number hojik tamliba satragi pen number ga loinana mahiroi masing puthokpa ngamlabadi madrasa adubu hingana ba hotna bada loop asina angam mating tawjagani hariba sing asi madrasa na puthokpa ngamdrabadi ihau sagana ba hotna biganu media da awai akum tongnabagi mahota apen penda higher authority da tanabiu work for boat na miyamda namthak torom labadi lo thongda loop asina thengnagani kanglongi wangwada work for boat na amata thabak hapchilamba yaroi hangduna leiriba post chama ka nifuga homdoi adu athubada lawna ba honabiu ngasidagi paraga hapta amagi manungda miyamda kakraba madrasa sing khanganbiu haina cherol asina makhatari Work for boat Manipurna aranda tawriba singi mayokta MSA Manipurna work for boat ki office ngasi sholon sinduna khongjang changshingkri khongjang aduga mari leinana MSA Manipur president 𝐶𝐲𝐸𝐬 na phongdokibada work for boat Manipurna kakraba madrasa singi paisa narol da lokthokpa amadi retired oikraba oja new posting da hapchinba expire oikraba board member gi macha school gi oja oiramba amadi project officer ani Muhammad Tajuddin amadi Muhammad Rahim anina tongan school sing the principal oramba free of cost mahi tamnanaba nauna lotion ba school gi admission fee sing loba tha taruk tagi chahi mari fawba school kadaba oja sing amadi class 5 fawba takpinaba thamliba oja sing class 10 fawba tamba building sabagi mingda lan pasha kaithukliba sing amadi hangduna leiriba matam loikraba board member reformation tawinaba mari leinaba authority government asida aiba che pisinduna Haijaraba fawda tana una ushnadana minority ni haibigi wakalda thabakta ontoktina leibasigi mayokta MSA Manipurna firep asi lepkigani haiki asi MSA Manipur laukibagi matungina madrasa kutradi apai rosasi apai madrasa singhalan daba amadi akudi madrasa kya da March 14 da anobo ko new posting bi da adugumna January date 1 da January da koi kya ro da new posting da naba amadi March 14 da bi apai report da 15 da sign da ba da koi March date 1 da sign da da amadi sahi tha taruk ta di ho kan sahi mari ko school ka da koi tulu ro mo ka theng naba adugum mayam ki theng kan da koi mari le na authority da semduk naba amadi koi madrasa kakraba madrasa moina kakrira haiba 2012 gi starting da withdraw tawkhaba madrasa singa do akhoi gi yaw di haira kan da
ꯃꯈꯣꯏꯅ ꯄꯩꯁꯥ ꯀꯥꯏꯕꯗ ꯍꯥꯏꯔꯤꯕ ꯃꯗ꯭ꯔꯁꯥꯁꯤꯡ ꯌꯥꯎꯁꯜꯂꯀꯥꯟꯗ ꯄꯩꯁꯥ ꯌꯥꯝꯅ ꯀꯥꯏꯊꯣꯛꯄ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯃꯁꯥ ꯃꯁꯥꯅ ꯁꯤꯖꯤꯟꯅꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯄꯩꯁꯥ ꯂꯧꯊꯣꯛꯖꯕ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯣꯊꯣꯔꯤꯇꯤꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯅꯉꯥꯏꯒꯤ ꯍꯥꯏꯖꯈꯤꯕ ꯇꯛꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯒꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜ ꯁꯦꯝꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯂꯧꯈꯠꯇꯅ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃꯠꯇ ꯂꯧꯗꯅ ꯂꯩꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯁꯤꯒꯤ ꯃꯥꯏꯅꯣꯔꯤꯇꯤ ꯁ꯭ꯇꯨꯗꯦꯟ ꯑꯦꯖꯨꯀꯦꯁꯟ ꯐꯦꯗꯔꯦꯁꯟ ꯃꯅꯤꯄꯨꯔꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯠꯁꯤꯟꯖꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯕꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯍꯥꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪ ꯃꯈꯥꯗ ꯑꯁꯤ ꯂꯣꯠꯁꯤꯟꯖꯔꯝꯃꯤꯕ ꯑꯁꯤ ꯊꯨꯒꯥꯏꯔꯀꯥꯟꯗ ꯃꯥꯟꯅꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯛꯆꯤꯡꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯄꯥꯡꯒꯜ ꯈꯨꯗꯤꯡꯃꯛꯀ ꯑꯩꯈꯣꯏ ꯈꯨꯠꯁꯝꯅꯔꯀꯥꯟꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄꯒꯨꯝ ꯀꯨꯝꯁꯤ ꯆꯍꯤꯒꯤꯁꯨ ꯍꯩꯔꯣꯛ ꯄꯥꯔꯠ 1 ꯒꯤ ꯏꯕꯨꯙꯧ ꯌꯣꯠꯅꯤꯡꯊꯧ ꯍꯔꯥꯎꯕꯒꯤ ꯆꯥꯛꯂꯣꯟ ꯀꯠꯄꯒꯤ ꯊꯧꯔꯝ ꯑꯃ ꯍꯩꯔꯣꯛ ꯄꯥꯔꯠ 1 ꯎꯃꯪ ꯂꯩꯀꯣꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯑꯣꯏ ꯆꯥ ꯂꯤꯁꯤꯡ ꯍꯦꯟꯕꯅ ꯂꯥꯛꯅꯗꯨꯅ ꯉꯁꯤꯒꯤ ꯆꯥꯛꯂꯣꯟ ꯀꯠꯄ ꯑꯗꯨꯗ ꯏꯕꯨꯙꯧ ꯌꯣꯠꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯗ ꯍꯩꯔꯨꯛ ꯍꯩꯔꯥ ꯀꯌꯥꯁꯨ ꯀꯠꯄ ꯂꯥꯛꯅꯈꯤ ngasi gi chaglon katpagi thorom aduga mari leinana lai committee gi secretary khundrapam ibom chana phongdokhibada ngasi pangthokliba chaglon katpagi thorom asi lamdam asida maitai khunai ekoi chaukhotaba yadi amadi ekoi gi lingjel adu hanjilaknabagi wakhalonda pangthokchabani haiki Hairopu nakonbiriba ibudau evendau anibu chena thajabaga loinena ngasigi nongandringaidagi hauna mioicha kayana hairukat palagaki hairi Masimak ibudau evendau aninasu laushin biduna maitai ekhoigi lingjel amadi thauna hanjilakpa oirakpa oireshanu haiki ibom chana makhatana phongdokhibada hojik loishinba naidana thokliba kangluki irang asisu maitai na mai pakna yelhomi kananu haibasi ngasigi thauram asina khanganbiu haina mangol pibiba oiresanu haiki Ngasigi thorom aduga mari leinana yoningthau harauba committee gi matam sangna president oiraba laikhitraba khundrakpa manglem sing amadi lai committee gi layoikraba members sing amasung inglisingani kungo humdogi me ahumdagi thogliba kangluki irang asida thawai katkraba athoba sing pumnamaki thawaida lairamnenda ingna chikna lairunaba minute ama tuminna letuna awaba phongdokpaga loinana ikai khumnabasu utki Ngasigi thorom aduda Hairok part 1 amadi part 3 da lairiba club kudimaksu sarugyaki Karena kalau di panda tangki mana sedang, ayo sudah pergi pak, dia bawa ni tu, pemuda yang ni jadi si budak ni cina, itu mana dia bawa menjaga yang lerang kecil raya harga, menjaga ini sudah. Ngayon sa iyo da siya magpang kahit kung nang tansang dan di dapat na ang niya masina ito ero kada amadi ko lagay kunay mo ang kung sa pagtabiade hada aduga ito gi lagay kunay gi har nagi ninge lagu amok anna korapto na ito lagay kunay na ayun kal asida ayun nasigi university asida Adapun so napai na kay kuno na kaya kaya kuno na ni nabo ko na na kuno amdaga hirang larang kasi base so na so kay budo ide na so bugsin biduna kay nito kuna siya anna so di anna larang na linjel do workna linjel manaba nito kuna yama amda hiro bangama kay buda kay kuno na Soalnya budaya lagi, ya kalau sih, organisasi ada apa sih, yang penting kalau kami yang ada, itu mana nanti soalnya makan dah, budaya ini orang ada, belum jaga, sih kita ada kasih, itu mungkinnya naik apa, ada di itu, orang itu jalan ni, jika nano ada di ini, ada Sehingga kecil sinariga kaya na ito di lamdam mo sila minsan pag hamari ko kung nakasisa ko kung mana ito yung nawani di orang sada ang minsan ka ito may pangkita
India government ki thawong yaning daba phongdukuna wakat mi famfam kri India lengang na semgatpa su amadi nan shu militant singna micham miyam hadhanba amadi yung kai kaya mai thaba khudakta lepkadabani tronglawbi ki mihata chainaba sing faduna choirak piu TM ka songkhunda nongmai kapshinduna michamani hatkiba sing faduna choirak piu Indiana Shemba su terrorist na fazan kiba Kamjong district ki khunja sing khudakta thado o haiduna ngasi Kakching district ki manung channa laiba wabagai lamkhai kaitel hianglam wabagai da mahiroi sing amadi miyamna wakat mi famfam kri All Manipur United Clubs Organization Amuko Amadi Masiga Chatminari Loop Singh Haibadi All Manipur Women's Voluntary Association Amawava Committee on Human Rights Core Manipur Students Federation MSF Amadi Pore Leimarol Napunna Sinduna Funkiba Wakat Mifamaduda India Lengangna Sengatpa Shu Amadi Nanshu Militant Singna Micha Miyam Hadhanba Amadi Yungkai Kaya Maithaba Kudak the Lepkadabani Jonglawbiki Mihata Chainaba Singh Faduna Chairak Piu TM ka songkhunda nongmai kapsinduna micham ani hatkeba sing faduna choirak piu Indiana Manipurda shu terrorist sangat pakhudakta lepu Kamjong district ki khunja sing tek tek kaidana thadokadabani India stop sponsoring Sioux terrorists in Manipur end Sioux terror free Kamjong now don't kill Manipurese people terrorism chathariba India gi security force khudakta hankro haibana chingba warol sing iba play cut kaya paiki Proxy war tauduna micha miyam amadi angang hatpa yaningde Manipur gi apunbagi saktam kaiba yaroi aikhoi gi leibak aikhoi na ngakchagani aikhoi ningtamna hingadabani state terrorism khudakti lepu Indiana Manipurda shu terrorist hamba yaningde go back central force haiba kholau kya shu lauki ngasigi wakat mifam aduda Committee on Human Rights Core gi chairman Fonindro Konsam amasung All Manipur United Clubs Organization amuko gi president Sanjoy Sorokhaibam anina wangangki Ngasigi wakat mi famaduga mari leina amuko gi president Sanjoy Sorokhaibam na phongdoklakibada hauzik loilam sandokliba India gi policy na lamdam masibu kangkhong chaihalakli masi lamdam masigi ireicha singna akanba voice amaga loina akanba movement amagi mathau tare miyam gi apunbagi ihau mai pak taningai maram leiroi soidana mai pakani malengi mafam kayada Vietnam Cambodia na chingba mafam da kayada miyam gi oiba revolution mai pak pangambaga loina chokhatpa leibak singsu oikre revolution yaudana malengi mafam amatada wonba purakpa ngamkhidri Indiana thohalakliba proxy war 2023 gi May dagi khaknate masi 1949 dagi hauduna laklabani Amuba ain kaya thamjinduna sanglaba matam kaya asi aikhoibu namthaduna lakli leijori balengak asisu khusemi lengakni masida iramda masigi resource makhal kaya asibu exploitation taunaba policy su yauribani khunai asibu namthanaba northeast pu tongana thambibada natana hauzik buffer zone thamjilaktuna leiribasi German wall thugaiduna lan pamdaba aikoi santi oina leiminabana miam hotnaba mathau tare haina su phongdokhi Lingweba adwa goilam sanokki policy jina pilweba negative increasing rasna pura sida kamu chale adwa pasina maram kanta makata sakana maram adwa biam sing pauji ekoi tumina yero tumina boite bakoina ekoi da niva losin amchelu we new village chata sunu ekoi niamna akan ba voice bolena bumi na matugadi ekoi ne kedu mai pak do leki ekoi mai pakani Burundi masiki permata ruki wa mai paki aduga Vietnam mai paki Cambodia ki non pensta Phnom da yu ka killing people har ka so on lucky sabaki ad prithvi da revolution to na radical change to na support ki bote am tar legi de itihas ki satra mo ne itihas ki ne da ala ai koi irai ba sikuna su genocide to to decline to ga apai broken o no honor ko policies se 2023 ki thar me ki khak 1949 dagi after 1949 dagi course the annexation to dagi satha ribbon doing policy singna difference of the black law imposed social aduga ape artificial political memna the dem seki ago office the administration ko rayasu dekata ali maram di kari ino habdi makoina akui manipur no is some of the fortification land no na akui resources se makone expect to policy su ban yauri aduga makoina kunai asibu decline to no hona bada section khuding da ngasi di block thumdalari buffer zone thumdalari aduga ngasi akui mumina to gungam la manu idam do 11 si jariba ire sa singna punna amta mumina raga kan mi do matam do oire rang di German wall tuagi bo mana buffer zone tugai raga
खुनाई असिदा खेनबा लान पामदबा खुनाई गातनी इंग नेचुरल लेबो पाम गातनी सुअमनि नंसु सिंदा मकोइन ऑपोली सपोर्ट तो हेब जको मुनो खंगी अदुम ने खोइन अमुकोना stop the proxy war, stop the state terrorism, go back central security force haina law ni bis manungi ata yamle mam di sovereignty is our bar right kind of manungi maram di hirak iba mini bi sai thing singa suna aikoi kunai asida tungdam chat lehen da ba aduga aikoi future lehen da ba aikoi bu kunai asibu magai khuding da paralyzed ohen ba aduga slowly poisoning ohen loina genocide to no chemical warfare satala iba aduna maram orgona oibugidagi kunai asida kangkong sai to loina kunai asigi minumsi yaudaba akoi gobe idagi administration da ngasi boda aikoi reiba problem sing asi sindabani no muno gi kena problem sing asi extend torpani maram di tawgi hin sakino pablate lamjupi mi su yamnate adubu kashnatta wa Orissa da train accident thokpadi India ke prime minister foreign visit cancel to ki ex research secretary manipur ki matang da di nasi bahut mami ti ran secretary ek research ki pambagi nate kunai asu karam hani ngani kolang ngani kangbi nasi 60,000 manipur ase in tapa yam tapa civilized on leba tourism the country human resource sport culture nasi 60,000 above hen approximately IDP home le bai muke le jadre internet displacement person hele adu masli near of the refugee ga ya posla batam ni adu ka yum ke amra try kare pedi fil ke mai hadu kare adu ga ekoi future te nasi di manipur niyam sing sen thungi me economy fiunda asuki mati sorthar ba india gi state sing ga manipur koire nasi phuba da huna ba sei kunthani puena sakani maram di gobe india na na sakul ge sati le henge hai de package special package kya wo piduna broken people sing loan sing asi loan copy be tax assume to wi hai aduga re establish to no re industries to no gi doctor re package ban to wi hai adu problem sing solution be hai hojik di gara na chande na gara so sambu gara tamil ga gara ukhunda hai na senapati da hai na cooperation makan expand policy to ro ai koi kunai asida new basing asida lai mai sugi chakupagi su no gi wakalo mangalaga karibu thok lagadagi haibagi kangau na ba psychologically negative impact am piraga ai koi asi health unfit amada kusalawi base very unfortunate strongly oppose the government policy system thing asida ai koi the minute Chandel amasung Moreda National Lok Adalat famkre National Legal Service Authority amasung Manipur State Legal Service Authority ki lamjing makhada District Legal Services Authority Chandel na sinduna Chandel amasung Technopol District ki oina ngasi chahi asigi anirak shuba National Lok Adalat famkre Lok Adalat adu Chandel District ki oina bench number 1 haiduna CJM Chandel Complex ta aduga Technopol District ki oina bench number 2 haiduna More Court Complex ta phongkibani Chandel District ki oina District Legal Services Authority Chandel ki chairperson su oiribi District and Session Judge Chandel Bini Ngangomna chairperson oikibaga loinana retainer lawyer Langhu Simon Anal amasung Chief Legal Aid Defense Council Ngariambam Salai Mangangna members sing oina sargyaki aduga More gi oina Judicial Magistrate First Class More Fakhrul Islam Chowdhury na chairperson oikibaga loinana SGPO More Mohammad Raju Khan amasung Advocate 𝐶𝐞𝐿 Lungdim anina members sing oina sargyaki ngasigi National Lok Adalat aduda tongan ba case sing punna case tarahumdoi waroishin puraktuna lupa lakh mangaga lising yang kai taruka chatruka nipan khungat pangamkhre haina District Legal Service Authority Chandel gi Secretary Fungreshung Piena Phongdorakli Khangminasi iramdam quiz competition ge preliminary amadi final round pangthoklagani hairi Ethno Heritage Council Harikon gi maikedi ki thadorapa cherol amada chahi khuding gi Ethno Heritage Council Harikon gi mapok kumon ga mari leinana leptana pangthoktuna lakpa khangminasi iramdam quiz competition kumsi chahi gi su lakliba tang tarada preliminary round oina GP Women's College amadi Thobal Center da pangthoklaga final round na Harikon gi kungamari shuba mapok kumon tang tarataruk pangthoklagani haina toramba adu hojik oiriba leibaki irang asina tangai fadana matam khara yaithokluraba matung tang ngapigani
Taraung Shuba Kaminasi Iramdam quiz competition Lakli Batang Kuinga Marida Ahanba preliminary round asi regular English high school Kwagatil near Tidim ground Amadi Thobal Center the Pangtok Lagani Hairi. Quiz asigi final round na Lakli Batang Kuntraga Matoi the Pangtok Lagani. Maramaduna quiz competition asibu Saruk Yagani Haina form 1000 Kiba Mahiro Shingna Numit asi Kangjunana Ba Amadi form 1000 Riba Mahiro Singna Lakli Batang Taragni Pan Fawada form 1000 ba Kangalakli. Hauziki Leibaki Irang Asina Maram Oirega, Echino Heritage Council, Harikon Yamapo Kumonga Mari Lenana, Pangtokani Haina Toramba, Taraung Shuba, Kangminasi Iramdam quiz asi, Matam Chana Pangtopangam Daba Sigidamakta, Leibak Miam da Harikon Yamaikidigi, Waro Bidaba, Haidaki. All gas care AGC Manipur State na LPG gas consumers saying na chakthung gas asi matau karamna sizinakadagi amadi khudong thigadabadagi matau karamna cheksin thorang sing lokhakadagi haibagi matangda Thobal district ki manung channa Pechi community hall da mass awareness cum training program ama pangthokri. AGC Manipur State ka PYDC club amadi Thobal district Pechi Meira Paibi ka punak khusam Pechi Community Hall Pangdokiba Thoromaduda AGC Manipur State ki Manager Sagolsem Joy Prakash Maitaina gas season abamadi Jackson Taurangi Matangda practical galoina Miam da Sugaina Taki Thoromaduda Joy Prakash na hai Aikoina Chak Thongana ba gas LPG season abamatamda Aikoina gas stove aduda problem leiba khudima loina taklaklakani Adubu Aikoina Kangjeludaba Amadi Kangdabadagi gas Pokaibagi Todogasi Toina Toglibani Maramasina Aikoi gas Taba Matanda gas stove Asoibadagi Aikoina Yadaba Sing Adu Kangdo Pangangani Amasung Aikoina Kari Toba Yabage Haibadu Miyamda Kanganaba awareness cum training as Pang Sana Piduna Miyanga Wakal Taminabagi Toramasi Pangtopani Hainasu Puntoki Nasigi awareness program Aduda Miyamna Manipur Sumang Nilagi artist Happy Rajan Haina Kangnariba AGC Manipur State ki field assistant Oriba Happy Rajan na Thorongi Mangoinana Nokning Bawari Kaya Shuliduna Miyangi Puningsu Chingsinki Ngasi Thoromaduda AGC Manipur State ki care Yumnam Asni Amadi Head Mechanical Mongjam Tondonsu Ching AGC ki official Kayasu Sarugyaduna awareness adu pangtoki Department of Education's Government of Manipur Senjana Pangtuklakiba Taramathoi Shuba State Level Yoga Olympiad 2026 ngasi lotion kre Kumalampak Indoor Stadium da Pangtukiba lotion bagi Thormaduda NG Vogendra Maitai MCS Director of Education Manipur Dangmai Manglem MCS Additional Director Education Manipur Bisheshwar Khumukcham MCS Additional Director Education Manipur Amadi Soraisam David Singh MCS Senior Administrative Officer Education Manipur na Saryaki Ngasigi Thoromaduda Makok Mathang Taraba Singdasu Manamatum Yentoki Mayanglangjing Youth Library Club Mayanglangjin na Senduna Haukiba March ki tang kun mapandagi training 𝐶𝐲𝐸 ngapigani taning 𝐶𝐲𝐸 ground da chatharakli ba taramanga Shubha State Level Mapan 9 men's A-side village wise open football tournament 2026 ki final match ngasi nungthil pung ahum tabada sanakri ngasi ki final match aduda Vini FC Loitangna Kaubru FC Sekmaibu Panjang ahumga amada maithi bapiduna Vini FC Loitangna champion oikri Match aduda Vini FC Loitangi Sanaroi jersey number 8 TH Arjuna Panjal ama amadi team asimaki Sanaroi jersey number 7 David na Panjal ani chanki Kaubru FC Sekmaigi amatangairaba Panjal adu team asigi Sanaroi jersey number 10 Roshan chanki Thoromaduda Lamsang ACG MLA Sorokhaibam Rajan Singh Mayanglangjing Youth Library Club ki President TH Kitan Singh Development Committee Mayanglangjing Tamangi President Maimom Indramani Maitai Social Worker Konthozam Chauba Singh Amadi Hanagi Pradhan Hizam Kameshwar Singh na Athoiba Mithunglen Singh oina Sarugyaki Mayanglangjing Youth Library Club ki President TH Kitan na haiki Sana Kodabada Hakchangda Kana Hanbada Natana Nungsi Chanana Punna Laiminabada Achauba Thodangama Lauri Ngasigi Tangdulaita Draba Matam Asida Sports na Santi Puraknaba Hotnabada Karada Oirabasu Mating Pangbo Oina Asigumba Football Tournament Asi Sinjabani Haiki
टूर्नामेंट असिगी टीम चैंपियन ओइक्रबा बिनी एफसी लोइटांगना सेल ओइना लुपा लिसिंग कुंट्रा ट्रॉफी अमदि मोमेंटो ngасigi चीफ गेस्ट ओइकिबा एमएलए सोरखाइबम राजेना खुसिनकी टूर्नामेंट असिगी रनर्स अप ताक्रबा कौब्रु एफसी सेगमाइदा सेल ओइना लुपा लिसिंग कुन ट्रॉफी अमदि मोमेंटो खुसिनकी जुलाई की तांग अमदा फर्स्ट ngapigani club war manipur mariak shuba oina khumal lapakta pangthoklagani hairi haukiba season 1 2 amadi 3 da amateur amadi semi pro khaktang hawkiba du handak ki season asida amateur amadi semi pro khakta natana professional fight hapkani amadi fight khudimak topology record changani fighter amagi khwaidigi maruiba topology box asida record haptuna professional fighter amagi hapchaba chapchaba mahau phangangani haina Club War Manipur की CEO and founder Bambam Thongnauzamna mayamda khangalakli hantak ki laiba July gi tang amajida koi Club War Manipur season 4 koi pangthok saragani patham na koi khumana paki boxing arena da koi pangthok saragani soidana adu ma'am hening mai bana ma'am akoina season 1 2 3 ahum koi pangthok pasida koi amateur amadi semi pro khaktam koi pangthok sare hai tare koi season 1 amadi 2 na amateur pangthok ado season 3 da koi semi pro hapsan jabani adu hantak ki season 4 study koi professional fight che hapsagani hai tare professional fight che kamai to geda ma'am tatan haibu do topology habdo koi professional fight agi koi topology je yam depend to topology record che sigi matungina kudi level je hai tare promotion achocho fight che thopagi kano se topology chida yenga koi yama fight che kano to aduna ma'am topology am marui ba hai tare fighter am yang marui ba koi record ni hai tare record hapam hai tare box amani adu ko topology record che koi war manipur season 4 asidadi akoi C pro amadi akoi professional fight ase akoi topology chanjagani hai tare aduna mayam da akoi hoji war manipur season 4 bi registration open ojare mayam da haijari adu akoi professional fight jagani adu topology ju chanjani hai tare mayam da lo aroi bada maroi ba paw amuhana Home Minister Govindas Ponthojamna Luchingba MLA ki Kangbu amana Kamjong District ki Namli Jetchoro amadi Wangli ki film yengsinkri amadi sathikraba crime amabu namsinna thamba honade athuba matamda Chonglaubi case miyamda mayek sengna khangandrabadi logi mating lauraga competent court amada chatlagani haina socio political commentator Chongtham Bijoyna phongdurakli Northeast Window TV na sandok chariba numidangi pau matang solution jari miyeng tabiri bapumna mapu amuka suhana kurum jari. Haksang panatamge hairabadi iramda masimakta da laiba khwaidagi pharaba hospital singi manungda ama oiriba Babina Hospital leijari. Mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari. Pediatrics, cardiology, cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari. Aduna state wangmada amu karigi chatlugani aikhoigi manipur da su hogikti awang bathaki healthcare fanglabada. Matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patapta yumpham oiba service lobiyu. Babina Hospital, where hope meets compassion. Akupa marol gidamak Babina Hospital, Sajiwa Jail Road, Khabai Soi Imphal East Lengsin birau. Natraga, aikhoigi phone number 6909 390666 ta call to birau.
Admission open. National Institute of Electronics and Information Technology NELIT Imphal-gi tongan-tonganba course singi admission haujari chahi amagi PGDCA chahi anigi MCA MTech AI and ML MSc IT MSc Bioinformatics yauna 2026-2027 session gidamak chahi marigi BCA BSc Computer Science BTech AI and ML amasung chahi ahungi Diploma Engineering da ming chananaba registration toba yaragani PGDCA MCA MTech AI and ML MSc IT MSc Bioinformatics ki oina registration tobagi aroiba numi lakliba June gi tarik 12 ni entrance test na June gi tarik 13 ta pangthokani BCA BSc Computer Science BTech AI and ML gi registration tobagi aroiba numi na Megi tang kunni entrance test na Megi tarik 13 da pangthokani nupa macha amasung nupi masagi hostel gi khudong chabasu pijari SC amasung ST mahiroi singi tuition fee free oijagani pijariba QR code asida scan tawraga online registration tawbasu yagani akupa maro gidamak mobile number 8132062261 natragana 7005106072 da call tawbiraktuna khangbiba yagani Sparkle Educational Service ki Career Counselor ki female amasung male ki ahangba post ani kauri Educational Qualification MBA loiba oigadabani Fresher amasung experience leiraba miyoi singna apply tobiba yagani Hena akupa marol kidamak 7005063196 natragana 9366230077 da contact tawirao natragana aikoigi office Sparkle Educational Service second floor Northeast Window TV building hata New Chikon Road Imphal East Manipur da lengsin birao